ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯣꯏꯅꯨ ꯊꯥꯒꯤ ꯔꯥꯁꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕ ꯀꯌా ꯑꯁꯤꯗ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯋꯥꯍꯩ ꯀꯥꯔꯟ ꯆꯠꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯃꯩꯇꯩ ꯃꯆꯥ ꯀꯪꯂꯩꯆꯥ ꯑꯃꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯗꯨꯗꯤ ꯈꯪꯃꯤꯟꯅꯔꯁꯤ ꯄꯣꯏꯅꯨ ꯊꯥꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯑꯣꯏꯕ ꯍꯥꯏꯕ ꯀꯌꯥꯗꯨ꯫ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ, ꯀꯥꯟꯅꯕ, ꯑꯐꯕ, ꯌꯨꯝꯗ ꯂꯟ ꯊꯨꯝ ꯆꯪꯕ, ꯏꯆꯥꯛ ꯏꯔꯜ ꯆꯥꯎꯈꯠꯄ, ꯂꯧ ꯏꯪꯈꯣꯜ ꯂꯦꯞꯁꯤꯟꯕ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ꯫ ꯃꯤꯗꯤ ꯈꯔ ꯈꯠꯅꯒꯟꯕ, ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯕ ꯊꯥ ꯑꯣꯏꯅꯁꯨ ꯇꯧꯒꯗꯧꯔꯤ꯫ ꯂꯥꯇꯣꯟ ꯑꯃꯗ ꯆꯥꯛ ꯆꯗꯨꯝ 3, ꯆꯦꯡ ꯃꯨꯠ 3, ꯐꯧ ꯃꯨꯠ 3, ꯂꯥꯡꯊ꯭ꯔꯩ ꯃꯅꯥ ꯅꯠꯇ꯭ꯔꯒ ꯃꯇꯣꯟ 3, ꯂꯩ ꯑꯉꯧꯕ 3, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯎ, ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯟꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ꯫ ꯋꯥꯈꯜ ꯈꯔ ꯆꯔꯥꯡꯅꯔꯕ ꯌꯥꯏ꯫ ꯃꯤ ꯑꯃꯕꯨ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯊꯤꯗꯅ ꯍꯦꯛꯇ ꯊꯥꯖꯕꯒꯤ ꯍꯩꯅꯕꯤ ꯈꯔ ꯊꯥꯗꯣꯛꯄꯅ ꯑꯗꯣꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯈꯣꯡ ꯊꯥꯡꯕꯅ ꯑꯗꯣꯝꯒꯤꯗꯃꯛ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯉꯥꯅꯨ ꯆꯥꯕ, ꯑꯣꯛ ꯆꯥꯕ ꯐꯠꯇꯦ꯫ ꯏꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯍꯩ ꯑꯃ, ꯂꯩ ꯑꯃ, ꯃꯩꯔꯥ ꯑꯃ ꯀꯠꯆꯧꯋꯣ, ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯆꯠꯄ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯆꯠꯄ, ꯑꯍꯤꯡ ꯌꯩꯔꯦꯛꯇꯨꯅ ꯂꯩꯊꯣꯛꯄ, ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯄꯥꯏꯈꯠꯄ ꯐꯠꯇꯦ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ, ꯈꯥꯃꯦꯟ ꯃꯆꯨꯒꯤ ꯐꯤ ꯁꯤꯖꯤꯟꯅꯕ ꯁꯦꯠꯄ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ, ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯗꯥꯎ ꯌꯥꯒꯟꯕ, ꯌꯥꯝꯅ ꯀꯥꯟꯅꯕ, ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ, ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯕ, ꯏꯆꯥꯛ ꯏꯔꯜ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯤꯗꯤꯈꯔ ꯁꯣꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯃꯥꯌꯣꯛꯅꯕ ꯌꯥꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯍꯩꯔꯝ 3, ꯂꯩꯔꯝ 3, ꯆꯦꯡ ꯈꯨꯖꯣꯛ 3, ꯗꯈꯤꯅꯥ 3, ꯃꯩꯔꯥ 3, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3, ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯒꯨꯔꯨ 3ꯗ ꯀꯠꯆꯧꯋꯣ, ꯑꯌꯥꯏꯐꯒꯅꯤꯌꯦ ꯑꯗꯣꯝꯒꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯤ ꯆꯦꯛꯁꯤꯟꯒꯅꯤ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕ ꯑꯃꯁꯨꯡ ꯂꯩꯔꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯐꯕ ꯆꯥꯅꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ꯫ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏ꯫ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯈꯔ ꯆꯪꯒꯗꯧꯔꯤ, ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ꯫ ꯁꯥꯗ ꯉꯥꯅꯨ, ꯉꯥꯗꯅ ꯄꯣꯔꯣꯝ ꯆꯥꯕ ꯐꯠꯇꯦ꯫ ꯍꯩ ꯑꯃ, ꯂꯩ ꯑꯃ, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ 3 ꯌꯥꯎꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯀꯠꯆꯧꯋꯣ, ꯑꯌꯦꯛꯄ ꯀꯣꯛꯀꯅꯤꯌꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯆꯠꯄ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯇꯦꯛ ꯑꯀꯥꯏ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯃ ꯃꯊꯦꯡꯗ ꯆꯠꯄ, ꯑꯍꯤꯡ ꯌꯩꯔꯦꯛꯄ ꯐꯠꯇꯦ꯫ ꯇꯤꯅꯨ ꯂꯥꯏꯃꯨ, ꯂꯤꯂꯥꯏ, ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ, ꯎꯔꯩꯔꯣꯝ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫
ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯃꯤ ꯈꯠꯅꯒꯟꯕ ꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯗꯥꯎ ꯌꯥꯒꯟꯗꯕ ꯂꯜ ꯂꯥꯛꯄꯒ ꯆꯠꯄꯅ ꯍꯦꯟꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯃꯐꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕꯅ ꯑꯗꯣꯝꯒꯤꯗꯃꯛ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯌꯦ ꯂꯩꯄꯥꯛꯅ ꯁꯥꯕ ꯃꯤ ꯑꯃ ꯉꯥꯅꯨ ꯑꯃ ꯍꯩ ꯑꯃ ꯂꯩ ꯑꯃ ꯆꯥꯛ ꯆꯗꯨꯝ ꯑꯍꯨꯝ ꯌꯣꯠ ꯃꯇꯦꯛ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯂꯥꯇꯣꯟꯗ ꯍꯥꯞꯇꯨꯅ ꯃꯩꯔꯥ ꯑꯃꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯀꯠꯅꯕ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯎ ꯌꯥꯏꯐꯒꯅꯤ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯅ ꯂꯥꯛꯆꯕꯗꯤ ꯉꯝꯃꯣꯏꯌꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯒꯅꯤ ꯑꯗꯨꯅ ꯑꯆꯧ ꯑꯁꯥꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯝꯊꯣꯜ ꯀꯥꯔꯕ ꯌꯥꯏ ꯍꯥꯞꯀꯠꯂꯕ ꯌꯥꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯌꯥꯍꯧ ꯉꯟꯅ ꯍꯧꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯥꯟꯅꯕ ꯂꯐꯣꯏ ꯇꯣꯏꯅ ꯆꯥꯕ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯃꯈꯥ ꯃꯥꯏꯀꯩ ꯆꯠꯄ ꯐꯠꯇꯦ ꯄꯥꯡꯗꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯒ ꯃꯨꯛꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯐꯠꯇꯦ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯌꯣꯠ ꯊꯥꯡ ꯑꯃ ꯏꯁꯥꯗ ꯂꯣꯏꯅꯧꯋꯣ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯀꯔꯀꯠ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯑꯐ ꯐꯠꯇ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯨꯝꯗ ꯂꯜ ꯊꯨꯝꯗꯤ ꯆꯪꯒꯗꯧꯔꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯨ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯗ꯭ꯔꯕꯗꯤ ꯏꯆꯥꯛ ꯏꯔ ꯂꯦꯞꯁꯤꯟꯕ ꯌꯥꯕ ꯊꯥ ꯑꯣꯏꯒꯅꯤ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯒꯗꯧꯔꯤ ꯆꯦꯛꯁꯤꯜꯂꯨ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯂꯥꯇꯣꯟ ꯑꯃꯗ ꯉꯥꯔꯝ 8 ꯁꯥꯔꯝ 8 ꯆꯥꯛ ꯆꯗꯨꯝ 8 ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯍꯥꯞꯂꯒ ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ ꯄꯥꯅꯥ ꯇꯥꯡꯒ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯎ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥꯏ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯅꯕ ꯊꯥ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯨꯗꯤ ꯈꯨꯅꯥꯟ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯏ ꯃꯔꯤ ꯈ꯭ꯋꯥꯡ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯌꯥꯍꯧ ꯉꯟꯅ ꯍꯧꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯥꯟꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯀꯣꯔꯤꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯤꯖꯤꯟꯕꯤꯌꯨ ꯑꯌꯦꯠꯄ ꯐꯠꯇꯕ ꯉꯥꯛꯊꯣꯛꯀꯅꯤꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯆꯠꯄ ꯑꯁꯤ ꯐꯠꯇꯦ ꯄꯥꯡꯗꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯃꯈꯥ ꯃꯥꯏꯀꯩꯗ ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯄꯥꯏꯈꯠꯄ ꯐꯠꯇꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯌꯨꯒ ꯁꯥꯒ ꯄꯨꯟꯅ ꯊꯛ ꯆꯥꯕ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯑꯐ ꯐꯠꯇ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯆꯪꯒꯟꯕ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯒꯟꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯩ ꯃꯤꯠ ꯃꯔꯤ ꯆꯈꯥꯎ ꯃꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯍꯩꯔꯝ 3 ꯂꯩꯔꯝ 3 ꯆꯥꯛ ꯆꯗꯨꯝ 3 ꯃꯆꯤ ꯄꯥꯟꯕ ꯉꯥ ꯃꯀꯣꯛ 3 ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯅꯠꯇ꯭ꯔꯒ ꯃꯅꯥ 3 ꯗꯈꯤꯅꯥ 1
ꯃꯩꯔꯥ ꯑꯃ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯥꯗꯣꯛꯎ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯐꯕ ꯀꯥꯟꯅꯕ ꯅꯤꯡꯕ ꯊꯨꯡꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯑꯅꯧ ꯑꯅꯧꯕ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯁꯤꯡ ꯈꯔ ꯍꯦꯟꯒꯠꯂꯕ ꯌꯥꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩ ꯑꯆꯧ ꯑꯁꯥꯡꯅ ꯌꯥꯝꯅ ꯆꯥꯟꯒꯅꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯐꯝꯊꯣꯜ ꯑꯅꯧꯕ ꯍꯥꯞꯀꯠꯂꯕ ꯑꯃꯁꯨꯡ ꯀꯥꯔꯕ ꯌꯥꯏ ꯌꯨꯝ ꯄꯥꯟꯕꯗꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯊꯥ ꯑꯣꯏꯒꯅꯤ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯅꯨꯄꯤ ꯅꯨꯄꯥꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯕꯗꯤ ꯀꯌా ꯑꯐꯕ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯈꯥ ꯃꯥꯏꯀꯩ ꯆꯠꯄ ꯐꯠꯇꯦ ꯄꯥꯡꯗꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯃ ꯃꯇꯦꯡꯗ ꯆꯠꯄ ꯃꯈꯥ ꯃꯥꯏꯀꯩꯗ ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯄꯥꯏꯈꯠꯄ ꯁꯦꯜ ꯊꯥꯗꯕ ꯐꯠꯇꯦ ꯑꯃꯥꯡꯕ ꯂꯩ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯀꯟꯌꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯩ ꯌꯨꯝꯗ ꯂꯜꯗꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯏꯔꯜ ꯂꯦꯞꯁꯤꯟꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ ꯃꯍꯨ ꯄꯥꯟꯕ ꯁꯥ ꯀꯩ ꯂꯤꯜꯅꯆꯤꯡꯕ ꯀꯌꯥꯅ ꯁꯣꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯌꯦ ꯆꯦꯛꯁꯤꯜꯂꯨ ꯌꯥꯝ ꯇꯣꯜꯂꯒ ꯂꯩꯄꯥꯛ ꯈꯔꯣꯏ ꯑꯃ ꯁꯥꯔꯒ ꯍꯨꯞ ꯃꯇꯣꯟ 8 ꯀꯕꯣꯛ ꯅꯥꯆꯟ 8 ꯆꯦꯡ ꯃꯨꯠ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ ꯌꯥꯏꯐꯕ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯌꯥꯝꯅ ꯑꯐꯕ ꯆꯥꯅꯕ ꯊꯥ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯗꯤ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯒꯅꯤ ꯃꯤꯒꯤ ꯑꯣꯏꯕ ꯂꯥꯡꯗꯒꯤ ꯈꯔ ꯇꯣꯏꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯐꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ ꯑꯍꯜꯒꯤ ꯃꯔꯤꯗꯤ ꯈꯔ ꯁꯣꯛꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟꯗ ꯆꯦꯡ ꯈꯨꯖꯣꯛ 3 ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯑꯃ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯂꯩ ꯑꯉꯧꯕ ꯈꯔ ꯂꯥꯡꯊ꯭ꯔꯩ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ 3 ꯌꯥꯎꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯀꯠꯆꯧꯋꯣ ꯌꯥꯏꯐꯒꯅꯤꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯐꯠꯇꯦ ꯄꯥꯡꯗꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯁꯨꯡ ꯑꯁꯤꯕ ꯃꯥꯏꯀꯩ ꯊꯣꯛꯏ ꯐꯠꯇꯦ ꯑꯃ ꯃꯇꯦꯡꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯆꯠꯄ ꯑꯍꯤꯡ ꯌꯥꯏꯔꯛꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯄꯣꯏꯅꯨ ꯊꯥꯒꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯣꯏꯅꯨ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯅꯤꯡꯉꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯈꯨꯔꯧ ꯏꯊꯥꯡ ꯊꯥꯡꯒꯟꯕ ꯂꯜ ꯂꯥꯛꯄꯒ ꯆꯠꯄꯅ ꯍꯦꯟꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯃꯔꯤ ꯏꯁꯤꯡ ꯃꯔꯤ ꯈꯣꯡꯍꯥꯝꯐꯝ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯆꯦꯛꯁꯤꯜꯂꯨ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥ 8ꯇ ꯏꯃꯤꯡ ꯏꯔꯒ ꯑꯌꯨꯛ ꯉꯟꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯆꯦꯟꯕꯗ ꯑꯃꯃꯝ ꯇꯧꯅ ꯊꯥꯗꯈꯣ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯃꯩꯔꯥ ꯑꯃꯁꯨ ꯀꯠꯂꯝꯃꯨ ꯁꯥ ꯉꯥ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕ ꯐꯠꯇꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯒꯗꯧꯔꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯒꯗꯧꯔꯤ ꯈꯪꯉꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯕ ꯌꯥꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯒꯗꯧꯔꯤ ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯑꯃ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯍꯩꯒ꯭ꯔꯨ
ama haining ama langkai maton ahum lay angauba ahum dakina ama maira ahum yauna ipok numita laining thau sana mahida kachawo yai phaba oigani ya nongchu maike yachi chatpa pangde phatte nongchu maike yachi yegnai ya nongchu maike da ama matheng da chatpa nongchu maike da anova thabak thoram paikhatpa sel thadaba phatte yumdagi thabak inkhang gi lam lapna chathokpa matamda sorarel machugi phi hangampal machugi phi amasung napu machugi phi sepa sijinaba yamna kanaba aphaba chanaba oigani siraba mapude lining thau sana mahi pabu chetna ningjau thongni jau yaifagani ya adongi amuk poinu thagi prisik rasi gi matangda sumayam khara khangminasi poinu tha asi yamna afaba kanaba chaukhatpa tauruba thabak thauram khudingda daw yamna yaganba sendal lambi marang kaiba yumda lal changanba ningba thunganba tha oina tawgadawri hakchangi oinadi khongam pham mari mit mari kaya nungai roidawri sagai natai singi mari su khara soi ipok namita champra amada yetum ahum phunga makong sana thinjillaga til ahum lak sichillaga lamlong mari phangbada thadaramu ayepa phataba kokani yaifagani ya laisabi pakhang singi oinadi khara aka akum naiganba charak chahing naiganba mina yamna yangchinganba tha oina tawgadawri apam nungsi lambida nungsi panthung talage khallabi singi oinadi phai mai masing tamliba singi oinadi wakhal khara charanglagani thabak thauramgi oinadi yamna phatte lepakna saba nganu ama machi panba nga ama ching khara haimanam naiba ama dakhina ama maira ahum yauna konthong wangmada makha mai kei olaga tatnaba namita thado yaifagani ya awang mai kei asi pangde phatte awang mai kei asi yegnai ya awang mai kei asi atik akai nanganba anam aha tichu laichu mai kei chu thoi cheksillo ama mathengda gari thawbada khara cheksinba phagani nganu chaba khunu chaba yade phatte yumdagi thabaki lam lapna tathokpa matamda angauba machugi phi sorarel machugi phi sepa sijinnaba yamna kanaba oigani siraba mapurel nongpok ningthau ipabu matam pumnamakta chetna ningjau thongni jau yaifagani adongi amuk poinu thagi dhanu rasi gi matangda sumayam khara khangminase poinu tha asi yamna chaukhatpa afaba mingchat mingphau oija oithak phanganba thabak thauram pangbada ayet apan leigandaba tha oina tawgadawri yumda lal changani ichak iral lepsinba ngamba wakhal yamna nungaiba tha oigadawri hakchangi oinadi nungsikki oiba khutang chikpa sabagi nungaitaba khara mayoknaraba yai chaba thakpada khara cheksinba phagani yahau nganna hauba hakchang sajel sanaba phagani sa nga na chingba nuksit chenba chinjak kaya ka henna chasindabana adongi damak yaifaba oigani laisabi pakhang singi oinadi asum mayai oina chatpa tha oigadawri aka akum khara mayoknagadawri apam nungsigi lambida khara ningai sangdanaraba yai thabak thauramgi oinadi yamna afaba haibasu oide yaknaba singi mityeng phattaba khara changlaba yai ipok numita turel mapanda natraga yungi makha maikeida hauba u pambi amada langja amubana ahumlak yetlaga kisi ahum kiraga hanna yengdana yumda halau yaifaba oigani ya ayetpa phattaba kokani nokchub maike asi pangde phatte nokchub maike asi yegnai ya nokchub maike asida thabak thauram anauba paikhatpa sel thadaba mi amabu maram chadana ka hena thajaba tunggi punsida akaiba laklaba yai khara cheksinba phagani yumdagi thabak inkhanggi lam lapna chathokpa matamda angangba machugi phi ureirom machugi phi amasung khamen machugi phi sepa sijinnaba yamna kanaba oigani sidaba mapu lainingthau sanamahi ipabu pukning chetna ningjau thongni jau yaifaba oigani ya adongi
Amuk poinu thagi Makar Rasi matangdasu mayam khangminnasi. Poinu tha si aka akum nai ba apa apun nanggan ba miga toina khana chaina ba ningai sangdana gan ba tha oina tauraba yai cheksin biyo sagai na tei singasu lawi ingkol munabagum khara marai mara thangnaraba yai ipok numita chengi yam kharada kohi khara haplaga totlaga kal ahum hauraga mathangi numita hui amubada pijau natraga turelda mai nopok natraga awang olaga macet setlaga isingda thadaramu ayepa phataba kokani yaipagani Laisabi bakang singi oinadi yamna phai thabak thauram kayada mingchat mingphau oiraba yai achau wasang singna changani apam nungsigi lambida nungsi mari chachillani mahai masing tamba singi khara phaba wadi thabak thauramgi oinadi yamna phai phamthol anoba hapkatlaba yai hakchanggi oinadi asok apan khara mayoknaba yai korigi khudok ama sijinba yamna kanaba oigani Nongpok maikei asi pangde patte nongpok maikei asi yeknaya nongpok maikei asi asiba amasung atek akai maikei su thoi cheksillo nongpok maikei da ama matheng da chatpa patte yumdagi thabak inkhanggi lam lapna chathokpa matamda asangba machugi phi hangampal machugi phi setpa sijinaba yamna kanaba oigani Sidaba mapu iudo pakhang mapu matam punamakta chetna ningjok thongnijo yaipaba oigani ayet pakokaniya Poinu thagi Kumbha Rasigi matangdasu khara khangminarasi mayam Poinu tha asi charak chahing naiba tauruba thabakta khurau khara ithang thangganba ayet apan naiganba aki akhang nangganba ko khara saba tha oina tauraba yai Lallakpaga chatpana henwa tha oina tawgadori cheksinba phai chengi yam totlaga nganu ama nga ama saba haigru ama haining ama cheng khara dakhina ama nokok onba latonda haplaga maira amaga loinana pukhri natraga turen mapanda tatnaba numita thadu yaiphaba oigani Laisabi pakhang singi oina su khara aka akum naiganba charak chahing naiganba tha oina tauraba yai yaknaba singna thakpa langda thuba yabagi akiba lei cheksillo mahai masing tamliba singi oinadi yamna phaiya nungsi nungongi lambida khara ningai sangdanaraba yai thabak thauramgi oinadi asum marak oina phagani achau asangna changani Hakchanggi oinadi mari kok mari khara soi hakchang sajel sanaba yamna kanaba oigani adongi Makha maike chatpa pangde phatte makha maike yasi yeknaya makha maike yasi atek akai asok apan nangganba maike su thoi makha maike da chatuna ahing yairek pa phatte koigi khudok ama yetki khutyaida sijinba yamna kanagani Yumdagi thabak inkhanggi lam lapna chathokpa matamda napu machugi phi hangampal machugi phi amasung ureiro machugi phi setpa sijinaba yamna kanaba oigani sidaba mapu ibudo pakhang bapu pukning chetna ningjau thongni jau yaipagani ya adongi Amuk aroibada poinu thagi mina rasigi matangdasu mayam khangminarasi Poinu tha asi yamna kanaba tauruba thabakta mai pakpa afaba chakhatpa tha oina tawgadori lallaknabagi lambi kaya ama laklani tha si ichak ira lepsinba yaba matamni aronba yaknabadi khara yamgadori mina piba pot chaba thakpada khara cheksinba phagani mi amada hekta thajabagi hainabi khara thadokpana adongi damak yaifaba oigani ipok namita Laining thau sana mahida maya amamam kachawo ayet pa phataba ngathokani ye ipana Laisabi pakhang singi oinadi yamna aka akum naiganba tha oina tauraba yai nupi nupagi oiba thaudo wathok khara thoklaba yai cheksillo thabak thauramgi matangdadi miwa khara toina taganba tha oina tauraba yai
apam nungsigi oiba matangdadi yamna phai hakchangidi puk mari kok mari khara soi ipok numita ahal mangatang chak kauraga ahal lamalgi thaugal taujarabadi ayekpa phattaba punamak koktuna yaifaba oigani ya nongchu maike chatpa pangge phatte nongchu maike asi yeknaiya nongchu maike asi asiba amasung atek akai gi maike su thoi thangja numita sada nganu ngada machi panba nga chaba yu thakpa yade phatte yumdagi thabak ingkhanggi lam lapna chathokpa matamda asangba machugi phi khamen machugi phi napu machugi phi setpa sijinnaba yamna kanaba oigani sidaba mapu lainingthau sanamahi ipabu chetna ningjau thongni jau yaifaba oigani ya adongi ngasigi oinadi aigi video asi matang asida loisinjarage viewers mayam khwai punamakna aigi video singbu like amasung share aduga viewers mayamna aigi channel asi subscribe tawbiyo asigumba khangbada yamna kanaraba mayam ama leiri atay di aigi matanggi video da mayam amuk khangminarasi hayum sidaba mapu kuru sidaba